Kayno amta yang Dun thôi. Unlisted with you. oire mayamgi mayam ꯇꯧꯅꯔꯝꯒꯅꯤ ꯃꯣꯏꯁꯦ ꯕꯕꯜꯁꯀ ꯀꯩꯒꯤ ꯌꯥꯝ ꯊꯣꯛꯍꯟꯕ ꯌꯥꯎꯔꯦ ꯀꯅꯥꯅꯣ ꯈꯜꯂꯛꯏꯁꯤꯕꯣ ꯀꯃꯥꯏꯅ ꯌꯠꯇ꯭ꯔꯗꯤ ꯈꯪꯉꯔꯣꯏ 이제 마음에 거 Nakal. Ini amat kebahili kan aku tuh. Itu madam mana yang ada. Itu madam. 와 ꯉꯥꯡꯅꯗꯨꯒ ꯀꯅꯥꯝ ꯂꯥꯛꯇ꯭ꯔꯕ ꯈꯪꯗꯦ Komen tolong di kamera. 그럼 코멘 떨었대 ꯃꯌꯥꯝ 코멘 ꯇꯧꯕꯤꯔꯣ ꯂꯥꯏꯛ ꯑꯃ ꯄꯤꯔꯝꯃꯤ ꯀꯅꯥꯅꯣ ꯈꯪꯗꯦ ꯃꯌꯥꯝ ꯑꯩꯅ ꯇꯧꯕꯁꯦ ꯀꯣꯃꯦꯟ ꯏꯕ ꯌꯥꯗ꯭ꯔꯕ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯀꯣꯃꯦꯟ ꯑꯃ 이ꯔꯛꯇ꯭ꯔꯤꯁꯦ Nakal nakal. 이게 뭐가 되지 Satu ini. Mana? Mana itu? maya 머리 마사지 코멘 떠비로 학생 누가이도 왔다 그 놈이도 보라 파도 는 ꯃꯌꯥꯝ ꯂꯥꯛꯑꯗꯤ ꯂꯥꯏꯛ ꯑꯃꯃꯝꯇ ꯇꯧꯕꯤꯔꯝꯃꯣ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯅ ꯂꯥꯏꯛ ꯑꯣꯏꯅ ꯊꯥꯔꯛꯑꯕꯅꯤ ꯉꯥꯏꯍꯥꯛ 코멘 ꯑꯃꯃꯝꯇ 이비ꯔꯝꯃꯣ Ini jangan laptop. like that like that 나이나 내추럴 라이프 나이래 미니 반디 라이브 우드야 코멘 뭐 लागते Lain tahu. 전 미니 반 시스터 인디아 바이 hello sis 짝 짜나르보 ꯁꯤꯁꯦ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯅꯅꯦ ꯑꯗꯨꯝ ꯀꯃꯥꯏ ꯇꯧꯒꯦ ꯍꯥꯏꯅ ꯉꯥꯏꯍꯥꯛ ꯊꯣꯛꯂꯛꯏꯅꯤ ꯅꯪ ꯆꯥꯛ ꯆꯥꯔꯕꯣ ꯋꯥ ꯉꯥꯡꯃꯟꯗꯅ ꯍꯥꯏꯅ ꯈꯜꯂꯨꯔꯦ ꯃꯆꯤꯟꯒꯁꯦ ꯉꯥꯡꯃꯟꯗꯅ ꯖꯥꯗꯤ ꯖꯥꯗ꯭ꯔꯦ ꯉꯥꯡꯕꯒ ꯍꯩꯖꯤꯜꯂꯛꯇ꯭ꯔꯦ ꯁꯨꯁꯅꯥ ꯃꯔꯤꯖꯟ ꯄ꯭ꯔꯥꯎꯠ ꯑꯣꯐ ꯁꯤꯡꯒꯜ ꯃꯣꯝ ꯍꯥꯏ ꯇꯧꯔꯦ ꯍꯥꯏ ꯍꯜꯂꯣ ꯃꯃꯥ ꯀꯤꯆꯟꯁꯨ ꯍꯥꯏꯌꯦ
ꯃꯃꯥ ꯀꯤꯠꯆꯦꯟ ꯆꯦꯅꯤꯇꯥ ꯑꯩꯁꯨ ꯂꯥꯛꯑꯣ ꯍꯥꯏꯔ ꯂꯥꯛꯏ ꯍꯥꯏꯔ ꯅꯁꯥ ꯉꯝꯗꯕ ꯃꯥꯜꯂꯦ ꯍꯣꯏ ꯁꯤꯁꯇꯔ ꯑꯩ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦꯅꯦ ꯀꯩꯅꯣ ꯇꯧꯔꯦ ꯄꯥꯡꯒꯜ ꯐꯖꯅ ꯇꯧ ꯁꯣꯜꯂꯤꯕꯣ ꯍꯟꯗꯛꯁꯦ ꯁꯣꯟꯕ ꯍꯥꯏꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯩꯗꯤ ꯃꯊꯛ ꯆꯠꯂꯗ꯭ꯔꯥ ꯀꯥꯏ ꯈꯜꯂꯨꯔꯦ ꯍꯥꯏꯕ ꯈꯔ ꯐꯗꯤ ꯐꯔꯦ ꯑꯗꯣ ꯉꯔꯥꯡꯗꯒꯤ ꯈꯤꯇꯪ ꯐꯔꯦ ꯃꯃꯥ ꯀꯤꯠꯆꯦꯟꯅ ꯂꯥꯏꯛ ꯗꯥꯟ ꯇꯧꯔꯦ ꯊꯦꯡꯀ꯭ꯌꯨ ꯑꯩ ꯅꯍꯥꯟꯅꯦ ꯅꯨꯡꯗꯥꯡ ꯑꯍꯤꯡꯒꯤ ꯕꯥꯔꯣꯗ ꯉꯥꯏꯍꯥꯛ ꯂꯥꯛꯑꯝꯃꯦꯕꯀꯣ ꯀꯃꯥꯏꯅ ꯇꯧꯅꯒꯦ ꯍꯥꯏꯅ ꯌꯦꯡꯕ ꯑꯗꯣ ꯉꯁꯤ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯂꯩꯃꯦꯕ ꯀꯃꯥꯏꯅ ꯇꯧꯅꯒꯦ ꯍꯥꯏꯅ ꯅꯣꯏ ꯀꯃꯥꯏ ꯇꯧꯅꯔꯤꯒꯦ ꯚꯤꯗꯤꯑꯣꯒ ꯂꯣꯏ ꯊꯥꯡꯒꯠꯅꯔꯤꯕꯣ ꯑꯩ ꯅꯣꯏꯒꯤ ꯚꯤꯗꯤꯑꯣꯒ ꯌꯦꯡꯉꯛꯀꯅꯤ ꯏꯁ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗ꯭ꯔꯦ ꯍꯛꯆꯥꯡꯁꯦ ꯀꯃꯥꯏꯅ ꯍꯤꯞꯇꯣꯏꯅꯣ ꯍꯥꯏꯗꯣ ꯇꯨꯝꯃꯨꯗꯅ ꯑꯣ ꯆꯦꯅꯤꯇꯥ ꯍꯥꯏꯔꯦ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯌꯦꯡꯒꯗꯕ ꯂꯩꯔꯤꯕꯣ ꯃꯌꯥꯝꯒꯤ ꯚꯤꯗꯤꯑꯣ ꯑꯝꯇ ꯌꯦꯡꯕꯤꯗ꯭ꯔꯤ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯅ ꯍꯣꯏ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤꯅꯦ ꯀꯩꯅꯣꯁꯨ ꯌꯦꯡꯅꯤꯡꯗꯦꯕ ꯃꯣꯕꯥꯏꯜꯒ ꯊꯥꯔꯒ ꯌꯦꯡꯅꯤꯡꯗꯦꯕ ꯌꯥꯝꯅ ꯆꯦꯅꯤꯇꯥ ꯀꯔꯤ ꯃꯊꯦꯜꯅꯣ ꯍꯥꯏ ꯅꯣꯏ ꯇꯥꯔ ꯅꯣꯛꯁꯤꯅꯦ ꯑꯌꯨꯛꯇ ꯏꯆꯥꯅꯨꯄꯤꯅ ꯇꯟꯈꯥ ꯍꯧꯅ ꯇꯧꯋꯦꯕ ꯉꯁꯤꯗꯤ ꯁꯪꯀ꯭ꯔꯥꯟꯇꯤꯅꯦ ꯍꯥꯏꯅ ꯃꯥꯁꯨ ꯃꯁꯥ ꯉꯝꯃꯨꯗꯕꯗꯩ ꯃꯁꯥꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯝ ꯇꯧꯔꯦ ꯍꯥꯏꯕꯅꯦ ꯑꯗꯣ ꯈꯔ ꯐꯔꯦ ꯍꯥꯏꯅ ꯃꯥ ꯇꯟꯒ ꯍꯧꯔꯤꯕ ꯑꯗꯨꯒꯤ ꯆꯥꯛꯁꯦ ꯑꯗꯨꯝ ꯊꯣꯡꯗꯅꯅꯦ ꯍꯧꯖꯤꯛꯇ ꯆꯥꯛ ꯈꯔ ꯂꯩꯕꯗꯣ ꯍꯧꯖꯤꯛꯇ ꯆꯥꯔꯤ ꯑꯇꯝꯅ ꯃꯊꯦꯜ ꯃꯀꯣꯏꯒ ꯀꯔꯤꯝ ꯇꯧꯗ꯭ꯔꯦ ꯗꯤꯍꯦ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯃꯊꯦꯜ ꯃꯀꯣꯏꯒ ꯑꯃꯐꯥꯎ ꯇꯧꯅꯤꯡꯗꯦꯕ ꯅꯨꯡꯉꯥꯏꯇꯕꯁꯦ ꯇꯨꯝꯃꯁꯨ ꯍꯤꯞꯄꯁꯨ ꯁꯥꯟꯇꯤ ꯂꯩꯇꯕꯅꯤ ꯆꯨꯝꯃꯤꯕꯣ ꯁꯤ ꯑꯣꯒꯦ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃ ꯇꯥꯗꯦ ꯑꯩꯈꯣꯏꯒꯤꯅꯦ ꯀꯩꯅꯣ ꯈꯪꯗꯦ ꯑꯌꯨꯛ ꯅꯨꯡꯊꯤꯟ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃ ꯇꯥꯗ꯭ꯔꯦ ꯍꯥꯏꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯦ ꯆꯥꯔꯁꯨ ꯆꯥꯐꯝ ꯈꯪꯗꯕ ꯑꯗꯨꯒꯩꯗꯤ ꯐꯝꯃꯁꯨ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯦ ꯍꯤꯞꯄꯁꯨ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯦꯕꯀꯣ ꯑꯩ ꯍꯟꯗꯛꯀꯤ ꯑꯅꯥꯕꯁꯦ ꯄꯨꯔꯥ ꯖꯧꯕꯧ ꯅꯥꯕ ꯍꯥꯏꯗꯣ ꯇꯥꯔꯦꯕꯣ ꯑꯔꯨꯝꯗ ꯑꯗꯣ ꯑꯩ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯚꯤꯗꯤꯑꯣ ꯌꯦꯡꯉꯛꯀꯅꯤꯀꯣ ꯍꯌꯦꯡ ꯍꯪꯆꯤꯠꯇꯒꯤꯗꯤ ꯄꯨꯔꯥ ꯍꯛꯆꯥꯡꯁꯦ ꯈꯔ ꯅꯨꯡꯉꯥꯏꯔꯅꯦꯕꯀꯣ ꯑꯩ ꯍꯟꯗꯛ ꯊꯕꯛꯁꯨ ꯈꯔꯅꯤ ꯁꯨꯔꯔꯣꯏꯕꯀꯣ ꯀꯩꯅꯣ ꯄꯣꯊꯥꯕ ꯑꯣꯏꯅꯅꯦ ꯑꯩ ꯄꯨꯝꯅꯃꯛꯀꯤ ꯚꯤꯗꯤꯑꯣ ꯌꯦꯡꯉꯛꯀꯅꯤ ꯁꯥꯎꯅꯨꯀꯣ ꯃꯤ 18ꯇꯤ ꯎꯏ ꯑꯗꯨ ꯈꯪꯗꯦ ꯀꯃꯥꯏꯅ ꯇꯧꯅꯩꯅꯣꯁꯨ ꯈꯪꯗꯦ ꯑꯗꯨꯝ ꯇꯧꯔꯦ ꯍꯥꯏꯅ ꯑꯗꯨꯝ ꯇꯧꯔꯤꯅꯤ ꯍꯛꯆꯥꯡꯁꯦ ꯐꯔꯗꯤ ꯏꯁꯛꯀꯁꯦ ꯈꯔ ꯎꯍꯟꯗꯕ ꯍꯛꯆꯥꯡꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯕꯅꯤꯅꯅꯦ ꯁꯛꯀ ꯎꯍꯟꯅꯤꯡꯗ꯭ꯔꯦ ꯑꯣ ꯏꯁꯥ ꯅꯨꯡꯉꯥꯏꯇꯅ ꯇꯧꯔꯤꯅꯤ ꯆꯤꯟꯇ ꯆꯨꯝꯃꯤ ꯑꯣ ꯈꯣꯡ ꯑꯁꯦ ꯏꯪꯕꯅ ꯅꯣꯏꯗꯤ ꯏꯪꯗ꯭ꯔꯣ ꯍꯥꯏꯕ ꯁꯤꯁ ꯑꯣꯔꯤꯖꯤꯅꯦꯜꯅꯦ ꯈꯪꯕ꯭ꯔꯥ ꯑꯁꯤꯒꯅꯦ ꯌꯥꯝ ꯁꯥꯊꯤꯅ ꯀꯩꯅꯣ ꯇꯧꯗꯦ ꯏꯪꯗꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇ ꯑꯗꯨꯒ ꯑꯗꯨꯝ ꯏꯪꯕꯅꯦꯕ ꯁꯦ ꯏꯪꯊꯝꯊꯥ ꯍꯥꯏꯅ ꯄꯨꯔꯥ ꯇꯔꯠ ꯆꯤꯡꯕꯗꯣ ꯑꯣꯏꯗꯦꯕ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯕꯗꯣ ꯇꯤ ꯁꯥꯔꯠ ꯑꯃ ꯂꯤꯠꯂꯒꯅꯦ ꯑꯗꯨꯝ ꯂꯩꯕ ꯌꯥꯕꯗꯣ ꯑꯗꯨꯅꯦꯕꯅꯦ ꯅꯨꯡꯉꯥꯏꯕ ꯃꯐꯝꯅꯦꯕ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯍꯛꯆꯥꯡꯅ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯒ ꯏꯪꯉꯨꯕꯩ ꯋꯥꯅꯦꯕꯀꯣ ꯑꯗꯣ ꯈꯣꯡ ꯈꯨꯠ ꯏꯪꯕꯤ ꯈꯣꯠꯄꯤ ꯑꯗꯨꯃꯥꯏꯅꯗꯤ ꯇꯧꯗꯦ ꯑꯟꯖꯨ ꯀꯁꯔ ꯍꯥꯏꯌꯦ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯍꯥꯏ ꯁꯤꯁ ꯑꯟꯖꯨ ꯉꯁꯤꯁꯦ ꯀꯩ ꯌꯦꯟꯖꯥꯡꯅꯦ ꯍꯥꯏ ꯇꯥꯏꯀꯣ ꯆꯅꯥ ꯊꯣꯡꯕꯁꯨ ꯌꯥꯎꯔꯦ ꯉꯥ ꯊꯣꯡꯕꯁꯨ ꯈꯔ ꯌꯥꯎꯔꯦ ꯉꯔꯥꯡꯒꯤ ꯑꯇꯝꯅꯅ ꯉꯁꯤ ꯄꯨꯔꯥ ꯊꯣꯡꯗ꯭ꯔꯦꯕꯀꯣ ꯑꯗꯩꯗꯤ ꯉꯁꯤꯗꯤ ꯇꯟꯈꯥ ꯈꯔ ꯍꯧꯔꯦ ꯏꯆꯥꯅꯨꯄꯤꯅ ꯎꯇꯣꯝ ꯄꯥꯜ ꯍꯥꯏ ꯍꯥꯏꯔꯦ ꯍꯦꯜꯂꯣ ꯇꯣꯝ ꯍꯦꯞꯄꯤ ꯃꯀꯔ संक्रांति सेम टू यू उतम जी आपको भी हैप्पी मकर संक्रांति अखोई दुगोदी मकर संक्रांति से हम तौरंगनी
ꯑꯩꯈꯣꯏꯁꯤꯒ ꯃꯣꯏꯁꯤꯒ ꯑꯩꯈꯣꯏ ꯊꯪꯅꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯅ ꯉꯁꯤ ꯑꯆꯥꯄꯣꯠꯀꯗꯤ ꯈꯔ ꯄꯤꯔꯛꯑꯦꯕ ꯃꯣꯏ ꯑꯆꯥꯄꯣꯠꯀꯁꯦ ꯆꯥ ꯌꯥꯄꯣꯟꯇꯦꯗ ꯃꯃꯥ ꯀꯤꯆꯦꯅ ꯆꯦꯅꯤꯇꯥ ꯃꯁꯥ ꯍꯥꯟꯅ ꯐꯒꯠꯂꯣ ꯍꯥꯏ ꯍꯣꯏ ꯖꯝꯖꯥꯡꯅ ꯐꯖꯔꯒꯦꯕꯣ ꯑꯩꯒꯤ ꯄꯥꯡꯒꯜꯁꯦꯀꯣ ꯑꯩꯒꯤ ꯃꯈꯣꯡ ꯃꯈꯨꯠꯀꯁꯦ ꯆꯠꯄ ꯉꯝꯗꯕ ꯃꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦꯕ ꯑꯩ ꯖꯥꯡꯅ ꯐꯖꯔꯒꯦꯕꯣ ꯑꯗꯩꯗꯤ ꯍꯛꯆꯥꯡ ꯀꯩꯅꯣꯗꯤ ꯋꯥ ꯉꯥꯡꯕꯒꯗꯤ ꯈꯔ ꯀꯟꯈꯠꯂꯦ ꯔꯥꯍꯨꯜ ꯁꯤꯡꯍꯣ ꯍꯥꯏ ꯍꯥꯏ ꯍꯜꯂꯣ ꯔꯥꯍꯨꯜ ꯁꯤꯡꯍꯣꯅ ꯆꯦ ꯍꯥꯏꯔꯦ ꯔꯥꯍꯨꯜ ꯑꯩꯒꯤ ꯑꯍꯥꯟꯕ ꯀꯩꯅꯣ ꯇꯧꯔꯦ ꯈꯪꯅꯕ ꯑꯣꯏꯅ ꯃꯌꯥꯝꯅ ꯂꯥꯛꯄꯤꯕ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦꯕꯣ नमस्ते जी फ्रॉम काठमांडू थैंक यू चीन काठमांडू देगा भाई नेपाल अंजू कसर हेलो काइजिनो फ्रेंड ओइनसी बाबूरे ने क्या ओ राहुल सिंह बाबूरे नी चे आइबा ओ बाबूरे नंग ओइ बोरे चे खंगु बाबूरे चे खंगुद्रे नंग काय बाइगे हुजी संजय संजम हाय हाय हेलो राहुल सिंह सुबाए कप्पीरे नो इरा खंगद्रे नो इमारेने एंगोना नोंगरिरा खंगदेने ꯅꯣꯡꯅꯔꯛꯀꯅꯨꯀꯣ ꯑꯩꯁꯦ ꯍꯩꯇꯅ ꯑꯗꯨꯝ ꯊꯥꯖꯕꯅꯦꯕ ꯑꯍꯥꯟꯕ ꯃꯃꯥ ꯀꯤꯆꯦꯟ ꯑꯅꯧ ꯑꯅꯧꯕ ꯌꯥꯎꯔꯒꯗꯤꯀꯣ ꯖꯣꯏꯟ ꯇꯧꯍꯧꯔꯣ ꯄꯨꯝꯅꯃꯛ ꯑꯃ ꯑꯩꯗꯤ ꯀꯅꯥ ꯀꯅꯥꯅꯁꯨ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃ ꯇꯥꯗ꯭ꯔꯦ ꯍꯣꯌꯔ ꯑꯥꯔ ꯌꯨ ꯐ꯭ꯔꯣꯝ ꯁꯤꯁꯇꯔ ꯑꯩꯁꯦ ꯀꯩꯅꯣꯒꯤꯅꯤ ꯂꯥꯏꯐꯇꯅꯤꯅ ꯀꯥꯏꯗꯅꯣꯀ ꯍꯥꯏꯅꯤꯡꯗ꯭ꯔꯦ ꯇꯈꯦꯜ ꯏꯇꯥ ꯍꯦꯜꯂꯣ ꯏꯇꯥ ꯑꯩ ꯉꯁꯤ ꯉꯥꯏꯍꯥꯛ ꯇꯦꯁ ꯇꯧꯔꯤ ꯍꯨꯔꯥꯟꯅ ꯂꯥꯏꯛ ꯗꯦꯟ ꯇꯧꯕꯤꯔꯦ ꯊꯦꯡꯛ ꯌꯨ ꯑꯣꯏ ꯀꯩꯅꯣ ꯃꯃꯥ ꯀꯤꯆꯦꯟ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯗꯨ ꯄꯤꯔꯛꯎ ꯀꯥꯏꯅ ꯍꯥꯏꯗꯣ ꯀꯥꯏꯗ ꯄꯤꯅꯒꯦ ꯀꯩꯒꯤ ꯑꯝ ꯈꯪꯗꯦꯕꯣ ꯑꯩ ꯀꯥꯏꯗ ꯃꯦꯠꯇꯣꯏꯅꯣ ꯀꯩꯅꯣꯒ ꯀꯔꯤꯝ ꯈꯪꯗꯦ ꯑꯥꯔꯖꯦꯁꯨ ꯍꯥꯏ ꯑꯥꯔꯖꯦ ꯏꯁ ꯌꯥꯝ ꯍꯔꯥꯎꯔꯤꯌꯦ ꯑꯩꯅ ꯉꯥꯏꯍꯥꯛ ꯊꯥꯕꯁꯦ ꯄꯨꯝꯅꯃꯛ ꯆꯪꯉꯛꯄꯒꯤ ꯕ꯭ꯂꯨ ꯄꯤꯔꯛꯑꯣ ꯑꯩꯁꯦ ꯀꯥꯏꯗ ꯄꯤꯗꯣꯏꯅꯣ ꯑꯩ ꯈꯪꯗꯦ ꯑꯝꯇ ꯌꯦꯡꯕꯤꯌꯨꯅꯦ ꯍꯣꯏ ꯀꯥꯏꯗ ꯃꯦꯠꯅꯒꯦ ꯑꯝꯇ ꯍꯥꯏꯔꯛꯎꯅꯦ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯃꯤ ꯎꯔ ꯆꯠꯈꯤꯕ꯭ꯔꯣ ꯈꯪꯗꯦ ꯁꯥꯎꯅꯤꯡ ꯅꯣꯏ ꯀꯥꯏꯗ ꯃꯦꯠꯅꯗꯣꯏꯅꯣ ꯑꯩ ꯈꯪꯗꯦꯕ ꯔꯥꯍꯨꯜꯅ ꯅꯨꯡꯉꯥꯏꯔꯤꯕꯣ ꯆꯦ ꯍꯥꯏ ꯅꯨꯡꯉꯥꯏꯔꯤ ꯀꯩꯅꯣ ꯕꯥꯕꯨꯔꯦ ꯆꯦꯁꯦ ꯅꯨꯡꯉꯥꯏꯔꯤ ꯅꯪ ꯀꯥꯏ ꯂꯩꯒꯦ ꯑꯝꯇ ꯍꯥꯏꯔꯛꯎꯅꯦ ꯑꯥꯔꯖꯦꯅ ꯏꯆꯦ ꯏꯟꯇ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯒꯦ ꯍꯥꯏ ꯑꯥꯔꯖꯦ ꯆꯤꯆꯦꯅꯦ ꯃꯁꯥ ꯅꯨꯡꯉꯥꯏꯇꯅꯅꯦ ꯍꯤꯟꯖꯥꯡ ꯑꯁꯦ ꯑꯝꯇ ꯊꯣꯡꯗ꯭ꯔꯦ ꯉꯔꯥꯡꯒꯤ ꯈꯔ ꯂꯩꯕꯁꯤꯡꯗꯣ ꯑꯗꯨꯅ ꯑꯗꯨꯝ ꯆꯥꯔꯤꯅꯤꯀꯣ खरा मपाने खरा लेरक अदुगई खरा थोंग अदुमाइदा हंदकसे पोजीशन जाम फत्रे हद हक्चांग अमदना आरजे अमुदा हाई खोना हाइबा कायदा मितु नमदा हाइरौने इंगोंदा ओमित मेल राधे राधे कृष्ण सोलगा खरा हक्चांग तेखतप दुमाइ दौरे हैप्पी मकर संक्रांति आइना मयाम पुनमक्को हाउ हाउ चारी जानारंगने अखोइ चोंगी कांगो ओइरदि आसाम सोंगी ओरंगदि उत्तम पावना वाइकदान तौरे थैंक यू उत्तम से कनाई उत्तम ना अखोइ ललाई उत्तमरा नत्रा कहा से हो खंगद्रे राहुल सिंह अखोइ बाबूरे हैदराबाद ता लेयने ओहो बाबू हैदराबाद लेरदि नोंमादसु कोइरौदना नक्नरे उत्तम पावना बाय हायरे बाय बाय उत्तम जी अदैदी टेक केयर हायरे ओके थैंक यू
ꯑꯩꯈꯣꯏꯒꯤ ꯎꯇꯣꯝ ꯗꯥꯔ ꯈꯪꯗꯦꯅꯦ ꯕꯣꯏ ꯆꯠꯅꯈ꯭ꯔ ꯃꯥꯜꯂꯦ ꯑꯩꯅ ꯕꯤꯕ ꯄꯤꯕ ꯍꯩꯇꯅ ꯑꯝꯇ ꯌꯦꯡꯕꯤꯌꯨꯕ ꯄ꯭ꯂꯤꯁ ꯑꯝꯇ ꯌꯦꯡꯕꯤꯌꯨꯅꯦ ꯀꯥꯏꯗ ꯄꯤꯗꯣꯏꯅꯣ ꯈꯪꯗꯦꯅꯦ ꯀꯥꯏꯗ ꯅꯝꯗꯣꯏꯅꯣ ꯑꯝꯇ ꯍꯥꯏꯔꯛꯎꯅꯦ ꯅꯣꯏꯕꯨ ꯑꯩꯅ ꯃꯃꯥꯒꯤ ꯀꯣꯃꯦꯟꯗ ꯀ꯭ꯂꯤꯛ ꯇꯧꯔꯣ ꯃꯃꯥꯒꯤ ꯀꯣꯃꯦꯟꯗ ꯀ꯭ꯂꯤꯛ ꯇꯧꯔꯣ ꯌꯥꯔꯕꯣ ꯀ꯭ꯂꯤꯛ ꯇꯧꯔꯒ ꯄꯨꯔꯥꯁ ꯇꯥꯏꯝ ꯑꯥꯎꯠ ꯄꯤꯟ ꯃꯦꯁꯦꯖ ꯇꯧꯕꯁꯤꯔꯣ ꯑꯣꯀꯦ ꯀꯩꯕ ꯏꯆꯦꯅꯤꯇꯥ ꯃꯃꯥꯒꯤ ꯀꯣꯃꯦꯟꯗ ꯀ꯭ꯂꯤꯛ ꯇꯧꯔꯣ ꯑꯗꯨꯒ ꯃꯣꯗꯔꯦꯇꯔ ꯍꯥꯏꯕꯗꯨꯗ ꯀ꯭ꯂꯤꯛ ꯇꯧꯔꯣ ꯑꯣꯀꯦ ꯇꯥꯕ ꯃꯣꯗꯔꯦꯇꯔ ꯍꯣꯏ ꯌꯥꯔꯕ ꯌꯦꯡꯉꯣ ꯌꯥꯔꯕ ꯌꯦꯡꯉꯣ ꯃꯃꯥ ꯀꯤꯠꯆꯟ ꯌꯥꯔꯕ ꯌꯦꯡꯉꯣ ꯀꯩꯅꯣ ꯕꯥꯕꯨꯔꯦ ꯍꯥꯏꯗ꯭ꯔꯕꯥꯠꯇ ꯍꯥꯏꯗꯣ ꯀꯩꯅꯣ ꯆꯦꯆꯦꯁꯨ ꯕꯦꯡꯒꯂꯣꯔꯗ ꯂꯩꯗꯅꯀꯣ ꯅꯛꯑꯅꯤꯗꯣꯏꯗꯤ ꯀꯣꯏꯔꯛꯎꯅꯦ ꯅꯪ ꯐ꯭ꯔꯤ ꯑꯣꯏꯔꯗꯤ ꯑꯥꯔꯖꯦ ꯖꯥꯔꯕ ꯌꯦꯡꯉꯣ ꯑꯥꯔꯖꯦꯗꯁꯨ ꯇꯧꯔꯛꯀꯦ ꯍꯥꯏꯕ ꯖꯥꯔꯕ ꯌꯦꯡꯉꯣ ꯑꯣ ꯂꯥꯛꯇ꯭ꯔꯤ ꯍꯥꯏꯕ ꯀꯩꯅꯣ ꯑꯩꯗꯤ ꯚꯣꯏꯁ ꯇꯥꯗ꯭ꯔꯕꯅꯤꯅ ꯖꯒꯣꯏ ꯁꯥꯔꯒꯦ ꯏꯇꯥ ꯀꯩꯁꯨꯝ ꯈꯪꯗꯦ ꯑꯣꯡꯒꯤ ꯅꯣꯏ ꯖꯒꯣꯏ ꯁꯥꯗꯣꯏꯔꯥ ꯗꯥꯟꯁ ꯇꯧꯗꯣꯏꯔꯥ ꯏꯁꯩ ꯁꯛꯇꯣꯏꯔꯥ ꯈꯪꯗ꯭ꯔꯦ ꯑꯩꯗꯤ ꯚꯣꯏꯁ ꯇꯥꯗ꯭ꯔꯕꯅꯤꯅ ꯖꯒꯣꯏ ꯁꯥꯔꯒꯦ ꯚꯣꯏꯁ ꯇꯥꯗ꯭ꯔꯦ ꯍꯥꯏꯁꯦ ꯀꯩꯒꯤꯅꯣ ꯇꯥꯗ꯭ꯔꯣ ꯑꯝꯇ ꯌꯦꯡꯉꯨꯅꯦ ꯑꯩꯁꯦ ꯐꯨ ꯁꯤꯕ꯭ꯔ ꯈꯪꯗꯦ ꯑꯩ ꯍꯌꯦꯡꯉꯩ ꯊꯥꯖꯔꯔꯣꯏꯀꯣ ꯃꯣꯗꯦꯔꯦꯇꯔꯗ ꯃꯦꯠꯂꯒ ꯀꯩꯅꯣꯁꯦ ꯑꯝꯇ ꯁꯤ ꯃꯣꯗꯦꯔꯦꯇꯔꯗ ꯃꯦꯠꯂꯒ स्टैंडर्ड मॉडरेटर ꯌꯥꯕ꯭ꯔꯥ ꯑꯝꯇ ꯌꯦꯡꯉꯣ ꯃꯤꯕꯨ ꯆꯠꯅꯈ꯭ꯔꯦꯅꯦ ꯑꯩꯅ ꯍꯩꯇ꯭ꯔꯤꯉꯩꯗ ꯍꯩꯇꯕ ꯍꯩꯇ꯭ꯔꯗꯤ ꯎꯄꯥꯏ ꯂꯩꯇꯦ ꯑꯦꯛꯕꯥꯔꯀ ꯇꯝꯃꯗꯤ ꯅꯦꯛꯁꯇꯩꯗꯤ ꯉꯝꯃꯅꯤꯗ ꯑꯥꯔꯖꯦ ꯆꯠꯈ꯭ꯔꯦꯅꯦ ꯅꯈꯣ ꯆꯠꯈꯤꯅꯨꯅꯦ लागी जाओ भाई ꯑꯥꯔꯖꯦ ꯉꯥꯏꯈꯣ ꯑꯦꯗꯦꯁ ꯃꯣꯗꯦꯔꯦꯇꯔꯗ ꯃꯦꯠꯂꯣ एड्रेस मॉडरेटर नहीं ꯔꯤꯃꯨꯚ ꯁꯤꯗꯤ ꯔꯤꯃꯨꯚ ꯇꯧꯅꯕꯅꯤ ꯑꯗꯨꯗꯤ ꯁꯤ ꯑꯣꯏꯔꯝꯃꯅꯤ ꯑꯗꯨꯗꯤ कैन मैनेज ब्लॉक और चेंज चार्ट ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯣ ꯑꯥꯔꯖꯦ ꯌꯥꯕ꯭ꯔꯥ ꯑꯝꯇ ꯀꯣꯃꯦꯟ ꯄꯤꯔꯣ ꯃꯤꯗꯤ 3 ꯈꯛꯇꯪ ꯂꯩ ꯂꯥꯏꯛꯇꯤ 9ꯈꯛ ꯂꯩ कैसे बजे ꯑꯥꯔꯖꯦ ꯅꯈꯣꯅꯦ ꯃꯥ ꯀꯩꯅꯣ ꯇꯧ ꯂꯩꯔꯦꯅꯦ ꯀꯔꯤ ꯍꯥꯏꯕ ꯆꯣꯡ ꯂꯩꯔꯦꯅꯦ ꯑꯥꯔꯖꯦ ꯋꯥꯔꯦꯗ ꯔꯤꯃꯨꯚ ꯃꯥ ꯃꯨꯊꯠꯄꯤꯈ꯭ꯔꯦꯅꯦ ꯑꯩꯈꯣꯏꯅ ꯔꯤꯃꯨꯚ ꯇꯧꯕꯤꯈ꯭ꯔꯦꯅꯦ वो तो देता
ꯑꯣ ꯖꯥꯔꯦ ꯆꯦ ꯍꯥꯏꯕ ꯑꯣꯀꯦ ꯑꯣꯀꯦ ꯑꯗꯣ ꯃꯃꯥꯒꯤꯗꯤ ꯄꯤꯈ꯭ꯔꯕ ꯑꯗꯨꯒ ꯃꯥꯏꯗꯣ ꯑꯝ ꯄꯤꯕꯤꯔꯣꯅ ꯃꯃꯥ ꯄꯤꯔꯛꯀꯦꯅꯀꯣ ꯑꯩ ꯃꯣꯗꯦꯇꯔ ꯇꯧꯔꯒ ꯑꯣ ꯃꯃꯥ ꯖꯥꯔ ꯑꯝꯇ ꯌꯦꯡꯉꯣ ꯀꯔꯤꯅꯣ ꯄꯤꯔꯤꯁꯦ ꯑꯁꯤ ꯕ꯭ꯂꯨꯁꯤ ꯄꯤꯔꯒꯗꯤꯅꯦꯀꯣ ꯑꯃꯅ ꯑꯃꯁꯤꯒ ꯂꯩꯔꯤꯕꯁꯤꯡꯁꯦ ꯂꯣꯏ ꯀꯥꯅꯦꯛ ꯇꯧꯅꯖꯥꯅꯩꯌꯦꯕ ꯃꯦꯠꯂꯒꯅꯦ ꯑꯗꯨꯒ ꯃꯥꯏ ꯃꯥꯏ ꯒꯣ ꯇꯨ ꯆꯦꯅꯦꯜꯗ ꯆꯪꯉꯒꯅꯦ ꯅꯪ ꯅꯠꯇꯕꯗ ꯃꯣꯏ ꯃꯁꯦꯟ ꯑꯃꯣꯏ ꯇꯧꯕꯗꯣ ꯃꯁꯦꯟꯗ ꯑꯠꯆꯥ 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 ꯑꯩꯅ ꯄꯤꯗ꯭ꯔꯒꯗꯤ ꯃꯣꯏꯗ ꯄꯔꯃꯤꯁꯟ ꯄꯤꯗ꯭ꯔꯒꯗꯤ ꯌꯥꯗꯕ ꯃꯃꯥ ꯖꯥꯔꯕ ꯑꯝꯇ ꯍꯥꯏꯔꯛꯎꯕ ꯂꯣꯏ ꯁꯥꯎꯟ ꯆꯠꯈ꯭ꯔ ꯃꯥꯜꯂꯦꯅꯦ ꯍꯩꯇꯅ ꯇꯧꯔꯤꯅꯤꯅꯦ ꯑꯩꯅ ꯇꯈꯦꯕꯤꯗ ꯀꯩꯅꯣ ꯅꯃꯥꯏ ꯅꯃꯤꯠꯀꯗ ꯇꯧꯔꯤꯗꯨꯕꯣ ꯍꯣꯏ ꯑꯣꯏꯇꯥ ꯀꯤꯕꯅ ꯀꯩꯅꯣ ꯇꯧꯔꯛꯏꯁꯦ ꯅꯃꯤꯠ ꯀꯩꯅꯣ ꯀꯩꯅꯣ ꯇꯧꯔꯤꯗꯨꯕꯣ ꯖꯒꯣꯏ ꯁꯥꯏꯔꯣ ꯃꯥꯗꯤ ꯏꯁꯩꯒ ꯖꯒꯣꯏꯒ ꯌꯥꯝ ꯍꯩꯕꯅꯦꯕ ꯑꯩꯗꯤ ꯌꯥꯗ꯭ꯔꯦ ꯏꯇꯥ ꯃꯤ ꯄꯨꯝꯅꯃꯛ ꯂꯣꯏ ꯁꯥꯎꯟ ꯆꯠꯈ꯭ꯔ ꯃꯥꯜꯂꯦꯕꯣ ꯃꯤꯒ ꯂꯩꯇ꯭ꯔꯦ ꯑꯣ ꯃꯤꯁꯨ ꯍꯥꯠꯄ ꯌꯥꯏ ꯏꯆꯦ ꯍꯥꯏꯅꯦ ꯑꯣ ꯑꯣ ꯃꯤ ꯍꯥꯠꯄ ꯌꯥꯏꯌꯦꯅꯦ ꯕ꯭ꯂꯨ ꯀꯂꯔ ꯂꯩꯔꯗꯤ ꯕ꯭ꯂꯨꯗꯣ ꯄꯤꯈ꯭ꯔꯗꯤ ꯀꯃꯥꯏ ꯍꯥꯠꯇꯣꯏꯅꯣ ꯀꯃꯥꯏꯅ ꯍꯥꯞꯇꯣꯏꯕ ꯑꯗꯣ ꯑꯩꯅ ꯍꯥꯠꯇ꯭ꯔꯁꯨ ꯅꯣꯏꯅ ꯍꯥꯠꯅꯕ ꯌꯥꯕ꯭ꯔꯣ ꯍꯥꯖꯦ ꯑꯔꯖꯦ ꯍꯣꯏꯗ ꯀꯩꯅꯣ ꯆꯪꯉꯅꯤ ꯇꯅꯨ ꯆꯪꯉꯅꯤꯒ ꯍꯥꯏꯕꯅꯤ ꯑꯥꯔꯖꯦ ꯀꯗꯥꯏꯅꯣ ꯑꯔꯖꯦ ꯒꯨꯍꯥꯇꯤꯗ ꯂꯩꯌꯦ ꯅꯣꯛꯎ ꯅꯣꯏ ꯅꯣꯛꯎ ꯍꯥꯠꯄ ꯌꯥꯅꯩꯌꯦ ꯑꯝꯇ ꯍꯥꯠꯇꯣꯛꯎ ꯀꯅꯥ ꯍꯥꯠꯅꯤꯡꯉꯥꯏ ꯂꯩꯒꯦ ꯌꯦꯡꯉꯨ ꯁꯤꯗ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯌꯦꯡꯉꯨ ꯀꯅꯥꯝ ꯂꯩꯇꯦ ꯍꯥꯠꯅꯤꯡꯉꯥꯏꯒ ꯁꯤꯗ ꯀꯅꯥꯝ ꯍꯥꯠꯅꯤꯡꯉꯥꯏ ꯂꯩꯇꯦ ꯁꯤꯔꯦ ꯋꯥꯕꯅ ꯄꯨꯡꯈꯥꯏ ꯑꯃꯗꯤ ꯐꯥꯔꯛꯇꯣꯔꯦ ꯑꯣ ꯃꯃꯥ ꯀꯤꯆꯦꯟ ꯂꯩꯀꯣ ꯍꯥꯏꯔꯦ ꯊꯦꯡꯀ꯭ꯌꯨ ꯂꯩꯕꯤꯕꯒꯤ ꯉꯥꯏꯍꯥꯛꯇꯪ ꯂꯩꯕꯤꯌꯨ ꯀꯃꯥꯏ ꯀꯃꯥꯏ ꯇꯧꯁꯤ ꯉꯥꯛꯇꯪ ꯌꯦꯡꯁꯦꯕ ꯃꯤ ꯍꯥꯠꯄꯁꯨ ꯌꯥꯏ ꯍꯥꯏꯔꯤ ꯑꯥꯔꯖꯦꯅ ꯁꯤꯁꯇꯔ ꯏꯟꯗꯤꯌꯥ ꯃꯤꯇꯩꯅ ꯁꯤꯁꯅ ꯀꯩꯅꯣ ꯇꯧꯔꯛꯏꯁꯦ ꯀꯔꯤ ꯏꯃꯣꯖꯤꯅꯣ ꯁꯤꯕꯣ ꯍꯥꯁꯤꯁ ꯀꯔꯤ ꯏꯃꯣꯖꯤꯅꯣ ꯑꯩꯗꯤ ꯀꯔꯤꯝ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯁꯤꯁꯇꯔ ꯏꯟꯗꯤꯌꯥ ꯃꯩꯇꯩ ꯑꯣ ꯃꯥ ꯂꯩꯌꯦꯅ ꯍꯥꯏꯔꯛꯏ ꯃꯥꯜꯂꯦ ꯎꯝ ꯑꯣꯀꯦ ꯊꯦꯡꯀ꯭ꯌꯨ ꯏꯆꯦ ꯇꯦꯁ ꯃꯦꯠꯂꯒꯦ ꯏꯆꯦ ꯇꯦꯁꯇ ꯃꯦꯠꯂꯒꯦ ꯍꯣꯏ ꯃꯦꯠꯂꯨꯅꯣꯏ ꯑꯔꯖꯦ ꯏꯆꯦ ꯇꯦꯁꯇ ꯀꯩꯒꯤ ꯃꯦꯠꯄꯤꯗꯣꯏꯅꯣ ꯃꯦꯠꯄꯤꯔꯨꯅꯨ ꯅꯣꯛꯏꯁꯦ ꯌꯦꯡꯉꯨ ꯑꯩ ꯍꯩꯇꯕꯒꯤ ꯅꯣꯏ ꯅꯣꯛꯏꯅꯦ ꯅꯠꯇ꯭ꯔꯥ ꯅꯣꯛꯎ ꯅꯣꯛꯎ ꯃꯦꯠꯇ ꯃꯦꯠꯂꯨ ꯃꯦꯠꯇ ꯃꯦꯠꯂꯣ ꯍꯥꯏ ꯁꯤꯁꯇꯔꯅ ꯃꯣꯏꯁꯦ ꯌꯥꯝ ꯍꯩꯅꯩꯌꯦꯕ ꯈꯪꯉꯕ ꯃꯣꯏꯗꯤꯁꯦ ꯄꯨꯔꯥ ꯂꯥꯏꯐꯀꯤ ꯀꯩꯅꯣ ꯉꯥꯛꯇꯅꯦꯕ ꯑꯃ ꯑꯗꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯑꯗꯨꯃꯥꯏꯅꯀꯣ ꯃꯣꯏ ꯌꯥꯝ ꯍꯩꯌꯦꯕ ꯁꯨꯃꯥꯏꯅ ꯃꯆꯥꯅꯨꯄꯥ ꯃꯊꯤ ꯐꯥꯏꯕ ꯐꯥꯏꯅꯦꯜ ꯑꯣꯏꯈ꯭ꯔꯕ ꯍꯥꯏꯅꯦ ꯁꯤꯁꯇꯔ ꯅꯆꯥꯅꯨꯄꯥ ꯃꯊꯤ ꯐꯥꯏꯕ ꯑꯣꯏꯔꯕ ꯇꯜꯂꯦ ꯏꯃꯥ ꯆꯥꯛꯀꯨ ꯄꯨ ꯂꯥꯛꯑꯦꯅꯦ ꯁꯤꯁꯇꯔꯅ ꯑꯥꯔꯖꯦ ꯁꯤꯒꯤꯗꯣꯔꯦ ꯅꯣꯏ ꯃꯁꯦꯟꯗ ꯇꯧꯅꯔꯣꯀꯣ ꯑꯩ ꯑꯗꯨꯝ ꯌꯦꯡꯉꯦ ꯑꯁꯤꯕ ꯅꯨꯡꯉꯥꯏ ꯍꯥꯏꯕꯅꯤ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃ ꯎꯇꯣꯡ आए ने सिस्टर आना घूमने वीडियो भी बनेंगे बनेंगे ओके उत्तम जी नेक्स्ट टाइम आएगा तब आ जाएगा
ꯑꯗꯨꯝ ꯎꯇꯣꯝꯁꯦ ꯀꯅꯦꯛ ꯑꯣꯏꯕ꯭ꯔꯥ ꯈꯪꯗꯦ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ꯭ꯔꯥ ꯈꯪꯗꯦ ꯈꯔ ꯍꯥꯏꯖꯤꯟ ꯈꯣꯠꯆꯟꯅ ꯇꯧꯍꯜꯂꯣ ꯂꯩꯔꯤꯉꯩꯗ 어떤 ꯇꯧꯕꯤ ꯎꯇꯣꯝꯁꯦ ꯍꯥꯟꯅꯗꯩꯁꯨ ꯂꯥꯛꯄꯅꯤꯗ ꯎꯇꯣꯝꯗꯥꯁꯦ ꯎꯇꯣꯝꯗꯥꯁꯦ ꯁꯤꯆꯧꯔꯤꯔꯥ ꯈꯪꯗꯦ ꯁꯤꯆꯧꯔꯤ ꯃꯥꯜꯂꯦ ꯏꯇꯥ ꯇꯛꯀꯦꯕ ꯐꯝ ꯌꯥꯏꯌꯦ ꯐꯝ ꯉꯥꯛꯇꯪ 벵골리니 하니 시스터 인디아 어떤 간에 레깅도 벵골리나 ꯏꯇꯥ ꯇꯛꯀꯦꯕꯒꯤ ꯍꯥꯏꯕ ꯃ꯭ꯌꯨꯠꯇ ꯌꯥꯎꯔꯤꯅꯤ ꯏꯇꯥꯁꯦ ꯑꯍꯥꯟꯕ ꯊꯥꯕꯅꯤ ꯍꯥꯏꯌꯦ ꯍꯣꯏ ꯆꯨꯝꯃꯤ ꯑꯩ ꯑꯍꯥꯟꯕ ꯊꯥꯕꯅꯦꯕ ꯎꯇꯣꯡꯒ ꯀꯅꯦꯛ ꯂꯩꯒꯨꯝ ꯇꯧꯔꯤ ꯕꯦꯡꯒꯣꯂꯤꯅꯤ ꯆꯨꯝꯃꯤ ꯃꯥꯁꯤ ꯕꯦꯡꯒꯣꯂꯤ ꯃꯥꯜꯂꯤ ꯁꯤꯆꯧꯔꯤ ꯑꯗꯨ ꯏꯆꯦꯕꯨ ꯍꯟꯗꯛꯁꯨ ꯇꯦꯁ ꯏꯆꯦꯗ ꯇꯦꯁꯇ ꯄꯤꯌꯨ ꯍꯥꯏꯔꯣ ꯄꯤꯒꯦꯅꯀꯣ ꯅꯀꯣ ꯑꯩꯅ ꯄꯤ ꯍꯥꯏꯅꯅꯦ ꯈꯪꯗꯦ ꯌꯥꯕ꯭ꯔꯥ ꯌꯥꯗꯕ꯭ꯔꯥ ꯌꯦꯡꯉꯣ ꯁꯤꯁꯇꯔ ꯑꯝꯇ ꯇꯦꯁ ꯑꯝꯇ ꯇꯧꯋꯦ ꯌꯥꯕ꯭ꯔꯥ ꯍꯥꯏꯅ ꯑꯩꯅ ꯄꯤꯒꯤꯗꯣ 오케이 제다게 비로 오자봐 ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯨꯅꯦ ꯋꯥ ꯉꯥꯡꯕꯒ ꯇꯜꯂꯤꯕ ꯋꯥꯃꯟꯒꯤꯅ 황금으로니 이때마 노마 ꯊꯦꯡꯅꯁꯤ ꯀꯣꯏꯕ ꯂꯥꯛꯑꯦ 하나이다 ꯀꯗꯥꯏꯒꯤꯅꯣ ꯈꯪꯗꯦ 아리우 नो बेंगली उतोंदा एकटिक तुक जानी आमी बेसी ना 아르지나 밑라게 하지금 시스터 인디아나 아르지나 밑라게 कना कना मिना दुसे मिना रोबो नो मीनिंग बा अंगोम प्रोनेल से इतेमा नोमा थेंगनसी कोइबा लाए होय 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 थेंगनसी आरजे सिगा इंग देबो इंगी हाइबजे को संदुम कनोदा मॉर्निंग दे कदी कजी कजी करागा इंगियावा नतदि इंगदे अदम नॉर्मल ने उतोंदाना गुड हाइरे थैंक यू उतोम तुमगे हबा तुम्ही सिसे करी गायना चितेस ब्लू आसे आरजे जे पंगचोंग चोंगरे नहा मचानीना अखोइना चोंगदी वांधन सिरनी 또 시스터 인디아 सिस्टर इंडिया 오이 뭐 시스터기다 할라라기다 ओ तुम तुम्हाके चीनी तुम्हें सिस्टर राइबा सिस्टर इंडिया ना है 포토지 우리 큰 거다 이만 부터 자원자들만 부터 포토 자가 큰 거예요 ओ कना सिस्टर इंडिया ना अपना देखी वीडियो नाय है बा उतोम दा सिगी चैनल पाई दमारे दमा उतोम दा अपना चैनल नाय ना मा सपोर्टर ने मैं आंगी सपोर्ट हुआ 이전 비기 이거 등 나오는
이산 왜 또 뭔가 봐봐. 시스터 인디아 제네바 나이. angomna Bangalore kai jagada veigi hai. angom du kano ne chene dum asiga mayam mamang chigadi dum hainingdre dum kadai de exact to hainingdre ne. Sister kano uttom pawnai ba sister India tumi ke sister thako haina hai. Kanai ki LP dan number khangdi. Kanai ki LP dan number khangdi. Henna ki bana khangde. Kanai ki LP dan number khangdi haina ki bano hai mare. Sister na ise hai utomda hai sister na kausan ngare utomda. Vivekananda Road. Okay. Utomda se Vivekananda Road to lai hai mare. Oh live da khangnari ba hai ba Arjana. Sister India na oh acha hai. ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯃꯣꯏ ꯇꯥꯕ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯀꯩꯅꯣꯝ ꯇꯧꯔꯦ. ꯇꯥꯅꯤꯡꯗ꯭ꯔꯁꯨ ꯇꯥꯔꯀꯣ ꯃꯌꯥꯝ. ꯑꯩ ꯉꯥꯡꯕꯁꯨ ꯌꯥꯝ ꯇꯟꯁꯤꯗꯤ. ꯔꯣꯕꯤꯇꯥꯏꯒꯤ ꯂꯥꯏꯐꯇ ꯑꯣꯏꯃꯥꯅꯤ ꯀꯥꯎꯔꯦ ꯍꯥꯏ. ꯔꯣꯕꯤꯇꯥꯏꯒꯤ ꯂꯥꯏꯐꯇꯗꯤ ꯐꯖꯅ ꯃꯤ ꯇꯤꯟꯕꯅꯤꯀꯣ. ꯑꯗꯣ ꯃꯥꯗꯤ एकदम ꯂꯥꯏꯔꯤꯛ ꯄꯥꯕ ꯑꯗꯨꯃꯥꯏꯅ ꯄꯥꯊꯣꯛꯄꯅꯦꯕ. ꯃꯤꯗꯣ ꯖꯥꯃꯅꯤꯡꯉꯤꯅꯅꯦ ꯃꯥꯒꯤ ꯃꯦꯁꯦꯖꯁꯤꯡꯗꯣ. आरजे करी है नो. इता तक खेल चक्र मारे. इता तक खेल से कहना तो म्यूट पे आई सी बुक आई नो ज्ञान दा इधरे. माँ आएगी कहना ताद रखेंगे दिने. आरजे चेना गांग ये ताब्र तादब्र हम ता हाइरोबा. हाँ सिस्टर. अइना गांग ये ताब्र. ताई तादे हम ता हाइरोने. इता तक खेल ना तादे ना हाइ बदुगा. ओ ताई. तो इता तक खेल ना कहना म्यूट थमी कहना हाइ तो ज्ञानम ताई जे मांगा हाइ तो कोई है ना.
ꯑꯣ ꯇꯥꯏ ꯍꯥꯏꯕ ꯁꯤꯁꯇꯔ ꯅꯪꯅ ꯏꯁꯩ ꯁꯛꯎ ꯍꯥꯏꯁꯦ ꯏꯁꯩꯁꯦ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯀꯩ ꯍꯥꯏꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯩꯇꯕ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯏꯁꯩꯒ ꯖꯒꯣꯏꯒꯁꯤꯗꯤ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯩꯖꯗꯕ ꯍꯥꯏꯇꯥꯔꯦ ꯎꯇꯣꯝꯅꯥꯅ ꯀꯩꯅꯣ ꯍꯥꯏꯁꯦ ꯁꯤꯁꯇꯔ ꯏꯟꯗꯤꯌꯥ ꯀꯌꯥꯕ ꯑꯁꯕꯦ ꯑꯦꯛꯗꯤꯟ ꯍꯥꯏꯕ ꯅꯪꯉꯣꯟꯗ ꯀꯧꯔꯦ ꯁꯤꯁꯇꯔ ꯎꯇꯣꯝꯗꯥꯅ ꯎꯇꯣꯝꯗꯥꯅ ꯍꯥꯏꯕ ꯗꯦꯈꯥ ꯍꯣꯕꯤ ꯍꯥꯏ ꯁꯤꯁꯇꯔ ꯏꯟꯗꯤꯌꯥꯅ देखा होबे हाय हमें तुमसे प्यार कितना हाँ हाँ मगर जी सकती उत्तमदाना हायरे सिस्टर इंडिया एकदम श्योर है ना अनक्पा मसेन उनरो ꯑꯩꯗꯤ ꯂꯥꯞꯄꯃꯤꯅ ꯎꯅꯕ ꯉꯝꯃꯔꯣꯏ ꯇꯧꯕꯗꯤ ꯁꯤꯁꯇꯔ ꯀꯩꯅꯣꯅꯦ ꯅꯦꯛꯁꯇ ꯑꯗꯨꯝ ꯖꯥꯔꯤꯕꯣꯟꯗ ꯂꯥꯛꯑꯒꯗꯤꯅꯦ ꯁꯤꯜꯆꯔꯗ ꯊꯣꯛꯄꯗꯤ ꯅꯪꯒ ꯑꯗꯨꯝ ꯎꯅꯕ ꯌꯥꯏꯗ ꯄꯥꯎ ꯐꯥꯎꯅꯔꯒ ꯁꯨꯁꯃꯤꯇꯥ ꯑꯉꯝ ꯂꯥꯛꯏꯅꯦ 9ꯒ ꯄꯤꯅ ꯊꯦꯡꯛ ꯌꯨ ꯁꯨꯁꯃꯤꯇꯥ ꯆꯤꯆꯦꯒ ꯎꯅꯕ ꯂꯥꯛꯄꯤꯕꯒꯤ ꯁꯤꯁꯇꯔ ꯏꯟꯗꯤꯌꯥꯅ ꯍꯥꯏꯔꯦ ꯗꯣꯛꯇꯔ ꯒꯧꯇꯝ ꯄꯥꯜ ꯇꯤꯅꯦꯟ ꯍꯥꯏꯅ ꯑꯥꯔꯖꯦ ꯅꯪꯅ ꯄꯤꯔꯤꯕ ꯀꯩꯅꯣꯁꯦ ꯀꯩꯅꯣ ꯁꯤ ꯌꯥꯝ ꯐꯖꯩꯅꯦ ꯀꯩ ꯄꯣꯠꯅꯣ ꯁꯤꯕꯣ ꯁꯨꯁꯃꯤꯇꯥ ꯑꯉꯣꯝꯅ ꯆꯦ ꯍꯦꯜꯊ ꯀꯔꯝꯍꯥꯏꯅ ꯇꯧꯔꯦ ꯍꯥꯏꯅ ꯁꯨꯁꯃꯤꯇꯥ ꯆꯦꯁꯦ ꯀꯩꯅꯣꯅꯦ ꯈꯇꯪ ꯅꯨꯡꯉꯥꯏꯔꯦꯕꯀꯣ ꯑꯗꯒꯤ ꯀꯩꯅꯣ ꯇꯧꯔꯦ ꯄꯥꯡꯒꯜꯗꯤ ꯐꯖꯅ ꯁꯣꯜꯂꯤ ꯁꯣꯟꯕ ꯍꯥꯏꯕꯨ ꯍꯧꯒꯠꯅ ꯆꯠꯄꯐꯧꯅꯦ ꯅꯨꯡꯉꯥꯏꯇꯦ ꯄꯥꯡꯒꯜ ꯌꯥꯝ ꯁꯣꯜꯂꯤ ꯐꯕꯨꯗꯤ ꯐꯔꯦ ꯑꯔꯨꯝ ꯍꯧꯕ ꯈꯣꯠꯄꯗꯤ ꯇꯧꯗ꯭ꯔꯦꯕ ꯍꯧꯖꯤꯛ ꯑꯥꯔꯖꯦꯅ ꯄꯤꯔꯤꯕ ꯏꯃꯣꯖꯤꯁꯦ ꯀꯔꯤ ꯄꯣꯠꯅꯣ ꯈꯪꯗ꯭ꯔꯦ ꯑꯗꯩꯗꯤ ꯎꯇꯣꯝꯅꯥꯅ ꯁꯤꯁꯇꯔ ꯏꯟꯗꯤꯌꯥ ꯌꯦꯁ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯗꯩꯗꯤ ꯁꯤꯁꯇꯔ ꯏꯟꯗꯤꯌꯥꯅ ꯀꯩ ꯍꯥꯏꯕ ꯖꯥꯏ ꯂꯥꯏꯐ ꯊꯥꯔꯛꯑꯣ ꯎꯅꯔꯒ ꯂꯣꯏꯔꯦ ꯍꯥꯏꯕ ꯍꯣꯏ ꯍꯣꯏ ꯁꯨꯁꯃꯤꯇꯥ ꯑꯉꯣꯝꯅ ꯑꯥꯔꯖꯦ ꯁꯤꯁ ꯏꯟꯗꯤꯌꯥ ꯑꯥꯔꯖꯦꯅ ꯁꯨꯁꯃꯤꯇꯥ ꯁꯤꯁ ꯋꯦꯜꯀꯝ ꯍꯥꯏꯔꯦ ꯎꯇꯣꯝꯗꯥꯅ ꯅꯤꯇꯥ ꯁꯤꯜꯆꯔ ꯑꯁꯕꯤ ꯍꯥꯏꯕ ꯑꯣꯀꯦ ꯗꯥ ꯅꯦꯛꯁ ꯇꯥꯏꯝ ꯀꯩ ꯍꯥꯏꯅꯤ ꯕꯪꯂꯥꯗ उत्तमदान नीता शिवसर आसबी है दादा नेक्स्ट टाइम ना नहीं आइवे देखा करमो श्योर ओ ठीक नहीं है ना हायरे मरोनसिंजे लोइना जेवैनंदना ग्यान मेनम ताद्रे क्या गौतम पाल तार वाइफ डॉक्टर कया मजबू चंद्रलेखा अमर बातीजी है ओहो सुस्मिता सिसकी वीडियो दा वारी जाम नुंगाई है बाहर चुम्मी आरजे मोइदी फजा फजना वारी साबसु है ना वारी से जाम साबसु हैत्रे तौइसे दे सुस्मिता ना थैंक यू आरजे हायरे আমার হাজবেন্ড আর আপনার বড়
Bayar में सुष्मिता sis kari hinyang chage hange arjena तुम्हार इंस्टा आईडी आसे है ना हंगे उत्तम दाना सुष्मिता ngomna arje alu sokai haurungani bo jenam ga tha ga phajana sok to budu natra सुष्मिता haumani ko jenam sok to raga alu sok chaba haumani उत्तम दाना इंस्टा की आईडी वेब्रा हंगे कनादनो उत्तम दा कार आईडी सिस्टर इंडिया सिस्टर आईवे जाने जना के बा जनायो है और सुष्मिता ने चे जन्म दी जाऊ रे आइबा वारी दी जाम करे दा मचे अम्मा खतन तनी वीडियो दु दिए ना ठीक है से आई सिस्टर इंडिया ना हाय रे उत्तम उत्तम दाना तुम्हारा है ना हाय रे आई क्यों मारे हाय री से सिस्टर इंडिया ना आइबा आलू सोक सो हाय बदो चा दबो कुई रे है ना हाय आर्जेना सुष्मिता सिस पार्ट 2 सेमो हाय रे सुष्मिता नंगी वीडियो सु जेंग छिसे जेंग ngam ko do hay hang chi tai dei pun mak jeng ngamani उत्तम पावनानिता तुम्हार इंस्टा आईडी पे साइबा आईगी इंस्टा आईडी दिबो उत्तम दा आमी परे कोई मु हा এখন আমার ইনস্টার আইডি কেনা তাওরে হইজি কা হাইনিংদ্রে nupa ji ita nita nang hona khrai sister india ita wanga wanga hoda be ko ai hona de no ai nang hono ne nga dang ko ne ai ore mutatro bane e gonda ka phara ga de arjina ताना हाय रे आरजे जेंगे वाली से है सुष्मिता ने आरजे चेचे करी हिंजांग चागी है बा सुष्मिता ने आरजे चेचे करी हिंजांग चागी है इचे तेजवार बो है ना नुक्सवे उत्तम दाना का बा फेसबुक और आसियामी है सिस्टर इंडिया ना आई खा रहे हैं मारे ओ इता इता तक बाय इता आई बाय हवे को आए इता नंगाई चबुरी नो आई खजिंग ओइना चारे सी साय
ꯅꯨꯄꯥꯗꯣ ꯇꯈꯦꯜꯗ ꯄꯤꯊꯣꯛꯈ꯭ꯔꯣ ꯍꯥꯏ ꯑꯣ ꯑꯣꯏꯇꯥ ꯅꯪꯅꯦ ꯅꯨꯄꯥ ꯉꯖꯥꯎꯔꯤꯗꯣ ꯑꯝꯇ ꯍꯣꯠꯅꯈ꯭ꯔꯣꯍꯦ ꯑꯩ ꯉꯥꯡꯉꯨꯒ ꯇꯜꯂꯦ ꯌꯥꯝꯅ ꯆꯦ ꯇꯈꯦꯜꯗ ꯁꯤꯟꯅꯈ꯭ꯔꯣ ꯍꯥꯏ ꯁꯨꯁꯃꯤꯇꯥꯅ ꯁꯨꯁꯃꯤꯇꯥ ꯅꯣꯛꯏꯅꯤ ꯁꯨꯁꯃꯤꯇꯥꯅ ꯑꯣ ꯍꯥꯏꯔꯦ ꯁꯤꯁꯇꯔꯅ ꯑꯥꯔꯖꯦ ꯈꯖꯤꯡ ꯍꯥꯎꯕꯅꯦ ꯑꯩꯁꯨ ꯑꯌꯨꯛꯇ ꯆꯥꯏ ꯍꯟꯗꯛ ꯈꯖꯤꯡ ꯍꯥꯏꯔꯒ ꯇꯤꯟ ꯇꯥꯔꯦ ꯁꯤꯗ ꯊꯣꯛꯇꯦ ꯈꯖꯤꯡꯒ ꯑꯝꯇ ꯑꯩꯈꯣꯏꯁꯤ ꯀꯩ ꯌꯥꯝ ꯂꯥꯞꯅ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯆꯠꯇꯣꯏꯗꯨꯅ ꯍꯦꯟꯅ ꯀꯥꯏꯗ ꯆꯠꯇꯣꯏꯅꯣꯗꯣ ꯈꯪꯗꯕ ꯕꯥꯕꯨꯔꯦ ꯍꯥꯏꯗ꯭ꯔꯕꯥꯠꯇ ꯂꯩꯌꯦ ꯀꯧꯇꯥ अर्जुन निपा से कारण तारक वे आए अर्जे कारण तारा रिमेट करो तब मा हाइजरीमीद तमना फत्तबदे हाइदेदा येंगु कई कई हाइरके हाइना अइदी खुम्बा तल्ले अई धूप थागा तुमनिबो ओ अई धूप थारगा तुमनिबो हाइबा होई ता जाम इंगबो हाइदा इसासे निए हाइबा जाम इंगबने हाइदा सुस्मिताना बच्चे तक जाम इंगने दुगिनो दुगिरो आइना हंगे वाटर बैग यूज तो चे तखेल हाइरे सुस्मिताना ओ इता इंगदीने हाइगुमने असाबा इसिंगलो इंगोय सिगदी खंगदे इंगदी इंगदे सिगदी दुमाइना इंगबिदी तौदे नोंबो अयुग ngantada कोगुरगा पुन्ना थंबदो पुलगा थंबदो इंगबा हाइबा चुमीता अखोई नुपीगिने अयुक्ता बुजा खुजा तौबदो असिगनी दो नंग मथक्ता कारगा अमदंग नसंगोरो थादोक गोतोंगना नुंसादा ngadang jairu chudana ai angang tummi ichanupina बिसावदरा कईनो ससी हाइना मरिंग मरिंग चलुया कोइथु न इता इता नसाना पिना हाइदि कोइथु जोंगा मता चाबा ओइना हापीदुनुदा अहल मावे हाइबा चुमी चुमी हापीरुरनु आर्जे अहल ओय कनो मावे हाइबा जामना नहादिन मानदे कायदे नहानदगी नुंसा थोकते ओ नुंसा थोकते है हो नुंसा सारदि हक्चांग खरा तेखतपनेबको नुंसा सारदि अमुक हेन्नासु इंगबै हेबमनी सुस्मितानासु हारे अइसु नुंगाइते अयुक ngantada इरु थोकपदा कोपसे फबा ngamdre हाइ चुम्मीबो अखोई अयुक्ता बुजे कोसा तौबसिनाने लोक थुंगबा दे अरुम होबा सिमाइ तौरेइनी अइदि हंदा खरानिसिदि कनो तौद्रेबो बुजबसे खांग नंग दम लैरे जादबिना पाइबा इसिंग पाइबा जादना कसार निंगोला नाउ नुयम नुंसिए चेगी जुमदा लाक्पिबेगी चेनिता आइ कौरेमा कई मथेल चारके इस कसर निंगो नाइबा अइदी इसिंग असाबना थोकते अइंगमना थोया इस नंगने नोइ नहा ओइरे दुननी
ꯅꯣꯏꯅꯦ ꯅꯣꯏ ꯅꯍꯥ ꯑꯣꯏꯔꯤꯑꯕ ꯑꯗꯨꯅꯅꯤ ꯄ꯭ꯔꯁꯥꯅ ꯏꯔꯣꯝꯕ ꯍꯥꯏꯔꯦ ꯁꯨꯁꯃꯤꯇꯥꯅ ꯍꯥꯏꯖꯕ ꯍꯥꯠꯄꯗꯤ ꯑꯃꯨꯛ ꯅꯤꯄꯥꯗꯨꯅ ꯈꯪꯗꯣꯅꯤ ꯑꯍꯟꯅꯤꯅ ꯈꯪꯉꯁꯨ ꯈꯪꯗꯕꯅꯤꯅ ꯑꯩꯒꯤ ꯃꯦꯁꯦꯖꯁꯦ ꯊꯥꯕ ꯌꯥꯗ꯭ꯔꯤ ꯀꯩꯅꯣ ꯍꯥꯏ ꯍꯥꯠꯄꯤꯔꯨꯅꯨ ꯅꯨꯄꯥꯗ ꯍꯧꯖꯤꯛ ꯃꯦꯁꯦꯖꯀ ꯏꯔꯛꯈꯤꯗ꯭ꯔꯦ ꯑꯣ ꯏꯁꯤꯡ ꯑꯁꯥꯕꯒꯤ ꯃꯇꯝ ꯁꯪꯗ꯭ꯔꯤꯕ ꯑꯗꯨꯅ ꯍꯥꯏꯕ ꯑꯣ ꯍꯣꯏꯅꯦ ꯑꯉꯥꯡꯁꯦ ꯁ꯭ꯀꯨꯜ ꯇꯝꯕꯒꯤ ꯃꯇꯥꯡꯁꯦ ꯊꯕꯛ ꯌꯥꯝ ꯆꯤꯟꯕꯅꯦꯕꯀꯣ ꯑꯌꯨꯛꯇ ꯅꯣꯏꯅ ꯑꯃ ꯃꯣꯏ ꯆꯠꯂꯝꯗꯥꯏꯒꯤ ꯍꯣꯠꯅꯕꯗ ꯑꯗꯨꯒꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕ ꯑꯗꯨꯝꯁꯨ ꯃꯤꯅ ꯍꯅꯨꯕꯤꯒꯤ ꯂꯥꯏꯐ ꯌꯥꯎꯅꯤꯡꯗꯦ ꯍꯥꯏꯕꯁꯤꯒ ꯆꯨꯝꯃꯤ ꯁꯤꯁꯇꯔ ꯍꯥꯏꯌꯦ ꯆꯨꯝꯃꯤꯕꯣ दिव्यदा नहा का चंद्रदा इचे है सिस्टर इंडिया में नोखरे अदुना परप नंगरोय तौबदने सोक ननबगा फरम सोक ननबदा फरमनी है तौबनी अयुक्तने थबक चिन्बा मतमदने आंगांग पीङिददि फजना थबक चिन्बनी खतंग आंगांग चाउरगा फरअनीदा अदई अयुक्की थबक हाइसिदि अखोय नुपीगिदि फजना चिन्बनेबको सोप नंदब थाम फरमनी हायरो साबो नंदब थाम फरमनी हायबा नोंमा संडे नुमिता खरा फ्री होइबा नुमिता फजाना इसिंग असावा दौरा बिजे थोदुदि अखोय ममिता इता आए थैंक यू इता बाकुइबगी 10K दानिता इता हायरे थैंक यू इसन ग्वासु बाएने इस नुसीबना नोमिया बाकुइबगी दमकता राइदान चेंता हायरे थैंक यू सुस्मिता ngomna mi mayam la e haibo onki chu सुस्मिता jam nungai bana boire mayam bakubigi hakchanga khara kamkhat pa dumai tawriye mayam bakpase सुस्मिता angomna noi punuma welcome tawre cha kap ka loinana momita waina hi goa haire सिस्टर इंडिया की मेसेज अमगा हंदक जामना कन्ना नारबदगी जामना ngana hujadre haire आरजे आए सुस्मिता सीएस वही वारी तारे है आईगी वारी से नुंगाइबनी न तारमनी आरजे इस दुमाइना का इरुरगा ममा चारे छना दुमाइना का इरुरगा कोगबरोय
ꯀꯣꯟ ꯐꯦꯡꯕꯒꯤ ꯏꯁꯇ꯭ꯔꯤꯠ ꯔꯨꯜ ꯑꯗꯨꯅ ꯇꯛꯀꯗꯣꯏ ꯀꯁꯥꯔ ꯅꯤꯉꯣꯜ ꯉꯥꯡꯉꯤ ꯅꯣꯛꯅꯤꯡꯗ꯭ꯔꯦ ꯌꯦꯡꯉꯨꯅꯦ ꯃꯥ ꯃꯤꯖꯣꯏꯕꯒ ꯐꯖꯅ ꯐꯪꯗ꯭ꯔꯦ ꯃꯆꯥꯁꯤꯡ ꯍꯣꯠꯅꯕꯒ ꯑꯗꯩꯗꯤ ꯀꯩꯅꯣꯒꯗ ꯍꯥꯏ ꯏꯇꯥ ꯇꯦꯖ ꯍꯥꯏꯅ ꯃꯃꯤꯇꯥ ꯋꯥꯏꯅ ꯀꯧꯔꯦ ꯏꯇꯥꯅ ꯁꯨꯁꯃꯤꯇꯥ ꯑꯉꯣꯝꯅ ꯏꯆꯦ ꯍꯥꯏꯔꯦ ꯁꯤꯁꯇꯔ ꯏꯟꯗꯤꯌꯥꯅ ꯕꯦꯇ꯭ꯔꯤ ꯌꯥꯗ꯭ꯔꯦꯅꯦ ꯃꯨꯠꯇ꯭ꯔꯗꯤ ꯇꯣꯛꯑꯒꯦ ꯃꯨꯠꯊꯔꯗꯤ ꯇꯣꯛꯑꯒꯦ ꯍꯥꯏꯕ ꯑꯗꯩ ꯁꯨꯁꯃꯤꯇꯥ ꯑꯉꯣꯝꯅ ꯁꯥꯎꯟ ꯅꯥꯏ ꯍꯥꯏꯔꯦ ꯃꯃꯤꯇꯥ ꯋꯥꯏꯅ ꯍꯥꯏ ꯀꯁꯥꯔ ꯅꯤꯉꯣꯜ ꯍꯥꯏꯅ ꯀꯧꯔꯦ ꯏꯇꯥ ꯃꯣꯃꯤꯅ ꯀꯁꯥꯔ ꯅꯤꯉꯣꯜꯗ ꯏꯃꯥ ꯎꯇꯨꯝꯗꯥꯁꯦ ꯌꯥꯝ ꯀꯨꯝ ꯂꯥꯛꯑꯦꯅꯦ ꯁꯤꯁꯇꯔ ꯏꯟꯗꯤꯌꯥ ꯑꯦꯛꯇꯥ ꯃꯦꯁꯦꯖ ꯀꯣꯔꯤꯌꯣ ꯍꯥꯏꯔꯦꯅꯦ ꯁꯤꯁꯇꯔ ꯅ ꯑꯝꯇ ꯍꯣꯠꯅꯔꯣ ꯅꯪꯒꯤꯗ ꯂꯥꯛꯑꯦ ꯇꯛꯀꯦꯕꯅ ꯀꯌꯥꯕ ꯏꯇꯥ ꯇꯛꯀꯦꯕꯅ ꯀꯌꯥꯕ ꯏꯇꯥ ꯉꯁꯤꯗꯤ ꯊꯥꯕꯜ ꯍꯥꯏꯗꯣꯛꯑꯦ ꯑꯩ ꯏꯁꯥ ꯉꯝꯗ꯭ꯔꯦ ꯍꯥꯏꯕ ꯏꯇꯥ ꯃꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔ ꯃꯥꯂꯦ ꯑꯔꯨꯝ ꯍꯧꯔꯕ ꯈꯪꯗꯦ ꯑꯥꯔꯖꯦꯅ ꯏꯆꯦ ꯃꯣꯃꯤꯇꯥ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯒꯦ ꯍꯪꯉꯦ ꯏꯁ ꯃꯦꯁꯦꯖ ꯉꯥꯛꯇ ꯉꯥꯏꯔꯦ ꯑꯩ ꯄꯥꯕ ꯉꯝꯗ꯭ꯔꯦ ꯑꯣ ꯀꯩꯅꯣ ꯁꯨꯁꯃꯤꯇꯥꯅ ꯅꯣꯏꯗ ꯂꯥꯛꯑꯦ ꯆꯦ ꯏꯟꯗꯤꯌꯥ ꯍꯥꯏꯔꯦ ꯑꯗꯩꯗꯨꯅ ꯉꯁꯤ ꯃꯈꯥꯗ ꯍꯧꯅꯨꯕꯤ ꯚꯥꯏꯞ ꯍꯧꯅꯨꯕꯤ ꯚꯥꯏꯞ ꯌꯥꯎꯅꯤꯡꯗꯦ ꯍꯥꯏ ꯑꯣ ꯍꯧꯅꯨꯕꯤꯒꯤ ꯚꯥꯏꯞ ꯌꯥꯎꯅꯤꯡꯗꯦ ꯍꯥꯏꯔꯦ ꯏꯇꯥ ꯅꯣꯛꯈ꯭ꯔꯦ ꯑꯥꯔꯖꯦ ꯍꯣꯏ ꯍꯣꯏ ꯍꯥꯏ ꯁꯨꯁꯃꯤꯇꯥꯅ ꯍꯥꯏꯔꯦ ꯏꯆꯦ ꯇꯦꯁ ꯅꯤꯄꯥꯁꯦ ꯂꯥꯛꯑꯦ ꯍꯥꯏꯔꯦ ꯀꯁꯥꯔ ꯑꯩꯅ ꯍꯥꯟꯅ ꯆꯦ ꯃꯣꯃꯤꯗ ꯍꯥꯏꯒꯦ ꯇꯧꯔꯒ ꯆꯦ ꯃꯣꯃꯤꯅ ꯍꯥꯏꯗꯣꯛꯈ꯭ꯔꯦ ꯍꯥꯏ ꯏꯇꯥ ꯃꯣꯃꯤꯅ ꯀꯁꯥꯔ ꯅꯤꯉꯣꯜ ꯑꯦꯜꯄꯤꯗꯒꯤ ꯌꯥꯝꯅ ꯀꯁꯥꯔ ꯅꯤꯉꯣꯜ ꯑꯦꯜꯄꯤꯗꯗꯤ ꯌꯥꯝꯅ ꯐꯖꯩꯀꯣ ꯁꯣꯞꯅ ꯅꯟꯗꯕꯗ ꯑꯃ ꯍꯥꯏ ꯁꯤꯁꯇꯔ ꯏꯟꯗꯤꯌꯥ ꯇꯈꯦꯜꯗ ꯄꯤꯊꯣꯛꯈ꯭ꯔꯦ ꯑꯣ ꯁꯤꯁꯇꯔꯅ ꯑꯃꯨꯛ ꯇꯈꯦꯜꯗ ꯑꯃꯨꯛ ꯄꯤꯊꯣꯛꯈ꯭ꯔꯦꯅꯦ ꯃꯣꯃꯤꯇꯥ ꯋꯥꯏꯅ ꯍꯥꯏ ꯑꯥꯔꯖꯦ KMC ꯁꯨꯁꯃꯤꯇꯥ ꯑꯉꯣꯝꯅ ꯀꯣꯃꯦꯟ ꯄꯥꯕ ꯑꯣꯏꯔꯒꯦ ꯍꯥꯏꯕ ꯍꯣꯏ ꯁꯨꯁꯃꯤꯇꯥ ꯑꯝꯇ ꯄꯥꯔꯛꯎꯅꯦꯅ ꯀꯣꯃꯦꯟ ꯃꯃꯤꯇꯥ ꯋꯥꯏꯅ ꯏꯇꯥ ꯇꯈꯦꯜ ꯌꯥꯔꯣꯏ ꯍꯥꯏꯔꯦ ꯀꯁꯥꯔ ꯅꯤꯉꯣꯜꯅ ꯐꯖꯔꯝꯃꯅꯤ ꯀꯔꯨꯝ ꯃꯥꯜꯂꯕꯅꯤ ꯃꯥꯟꯗꯦꯗ ꯑꯩꯈꯣꯏ ꯀꯁꯥꯔ ꯅꯤꯉꯣꯜ ꯅꯥꯎ ꯃꯁꯛ ꯐꯖꯩꯗ ꯁꯨꯁꯃꯤꯇꯥ ꯁꯤ ꯁꯥꯎꯟ ꯇꯥꯗ꯭ꯔꯣ ꯍꯥꯏ ꯑꯩꯅ ꯍꯩꯖꯗꯨꯒ ꯇꯧꯔꯤꯕ ꯇꯥꯗꯦꯅꯤ ꯑꯩ ꯁꯥꯎꯟ ꯈꯪꯗꯦ ꯉꯁꯥꯏ ꯏꯇꯥꯅꯁꯨ ꯇꯥꯕ꯭ꯔꯥ ꯇꯥꯗꯕ꯭ꯔꯥ ꯈꯪꯗꯦ ꯑꯃꯅꯗꯤ ꯇꯥꯏ ꯑꯃꯅ ꯇꯥꯗꯦ ꯍꯥꯏ ꯁꯨꯁꯃꯤꯇꯥꯅ ꯇꯥꯔꯦ ꯍꯥꯏꯅ ꯍꯥꯏꯔꯦ ꯃꯣꯃꯤꯇꯥ ꯋꯥꯏꯅ ꯑꯣ ꯍꯥꯎꯅꯤꯌꯦ ꯑꯥꯔꯖꯦ ꯍꯥꯏꯔꯦ इसे ममिता हावड़े है आर्जेना ममिता वाई ने इता तक जींस का तैयारी तौरगा जादे को आएगा इता तक जींस का तैयारी तौरगा जादे को आएगा और खरा ꯉꯥꯡꯊꯣꯛꯅꯕ ꯀꯩꯅꯣꯝ ꯇꯧꯁꯤꯔꯥ ꯈꯪꯗꯦꯅꯦ ꯍꯥꯏꯅ ꯍꯥꯏ ꯁꯨꯅꯨ ꯇꯦꯁꯕꯣ ꯅꯤꯉꯣꯜ ꯍꯥꯏ ꯃꯣꯏꯇꯥ ꯍꯥꯏꯅ ꯁꯨꯅꯨ ꯇꯦꯁꯕꯣ ꯅꯤꯉꯣꯜ ꯍꯥꯏꯔꯦ ꯁꯨꯁꯃꯤꯇꯥ ꯑꯉꯣꯝꯅ ꯆꯦ ꯃꯣꯃꯤꯒꯤ ꯊꯥꯕꯜꯗ
ꯈꯨꯠꯀ ꯀꯗ꯭ꯔꯛ ꯀꯗ꯭ꯔꯛ ꯂꯥꯎꯔꯦ ꯍꯥꯏꯕꯗꯣ ꯑꯗꯨꯅꯤ ꯑꯩꯅ ꯍꯥꯏꯒꯦ ꯇꯧꯔꯝꯃꯤꯗꯣ ꯆꯦ ꯅꯪꯒꯤ ꯑꯩꯒꯤ ꯆꯤꯟ ꯄꯨꯅꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯍꯣꯏ ꯁꯨꯁꯤ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯨꯡꯉꯥꯏꯇ꯭ꯔꯣ ꯍꯥꯏ ꯁꯨꯁꯃꯤꯇꯥ ꯑꯉꯣꯝꯅ ꯅꯨꯡꯉꯥꯏ ꯍꯥꯏꯔꯦ ꯅꯣꯏ ꯃꯁꯦ ꯑꯃ ꯋꯥꯔꯤ ꯁꯥꯟꯅꯧꯀꯣ ꯅꯨꯄꯤ ꯑꯃ ꯀꯣꯃꯦꯟ ꯄꯥꯕꯗ ꯁꯣꯔ ꯇꯠꯈꯤꯗꯣꯔꯦ ꯑꯩꯉꯣꯟꯗꯅꯦ ꯍꯥꯏꯗꯤ ꯑꯩ ꯆꯥꯅꯤꯡꯗꯦ ꯑꯩ ꯆꯥꯅꯤꯡꯗꯦ ꯍꯥ ꯍꯥ ꯀꯁꯥꯔ ꯅꯤꯡꯉꯣꯜ ꯋꯥꯈꯜ ꯃꯥꯟꯅꯕ ꯍꯥꯏꯕꯗꯣ ꯁꯤꯕꯨ ꯀꯧꯏ ꯍꯥꯏ ꯄꯨꯡ ꯑꯃ ꯐꯥꯔ ꯃꯥꯜꯂꯦꯀꯣ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯔꯒꯦ ꯍꯛꯆꯥꯡꯁꯤꯗ ꯈꯨꯝꯕꯨ ꯈꯨꯝꯅꯤꯡꯉꯛꯇ꯭ꯔꯦ ꯌꯥꯝꯅ ꯋꯥꯕꯅ ꯂꯣꯏꯔꯦ ꯑꯩ ꯊꯝꯅꯕ ꯇꯧꯔꯒꯦꯀꯣ ꯃꯤꯗꯤ ꯃꯌꯥꯝ ꯂꯩꯔꯤ ꯃꯤ 13ꯄꯨ ꯂꯩꯔꯤ ꯁꯨꯁꯤ ꯋꯥꯔꯤꯗꯣ ꯅꯥꯟꯗ꯭ꯔꯣ ꯔꯤꯜꯗꯒꯤ ꯍꯦꯟꯗ꯭ꯔꯣ ꯍꯥꯏ ꯐꯣꯟ ꯂꯥꯛꯑꯦ ꯂꯩꯔꯝꯃꯨ ꯍꯥꯏ ꯀꯁꯥꯔ ꯅꯤꯡꯉꯣꯜꯅ ꯁꯨꯁꯃꯤꯇꯥꯅ ꯐꯔꯦ ꯐꯔꯦ ꯃꯌꯥꯝꯅ ꯂꯥꯛꯄꯤꯕꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯩꯅ ꯉꯥꯡꯅꯤꯡꯗ꯭ꯔꯁꯨ ꯃꯌꯥꯝꯅ ꯅꯣꯏ ꯃꯁꯦꯟ ꯋꯥꯔꯤ ꯁꯥꯟꯅ ꯈꯣꯠꯅꯅꯕꯒꯤꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯃꯃꯤꯠꯇ ꯏꯇꯥꯅ ꯍꯣꯏ ꯏꯇꯥ ꯐꯔꯒꯦꯀꯣ ꯅꯥꯕ ꯐꯔꯣ ꯖꯥꯡꯅ ꯀꯜꯂꯣ ꯍꯥꯏ ꯍꯣꯏ ꯉꯁꯤꯗꯒꯤ ꯐꯕ ꯑꯣꯏꯖꯔꯒꯦꯀꯣ ꯑꯥꯔꯖꯤꯅ ꯑꯣꯀꯦ ꯕꯥꯏ ꯏꯆꯦ ꯍꯥꯏꯔꯦ ꯕꯥꯏ ꯕꯥꯏ ꯄꯨꯡ ꯑꯃ ꯍꯦꯜꯂꯕꯅꯤꯅ ꯑꯩꯁꯨ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝꯅ ꯂꯥꯛꯄꯤꯕꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯆꯥꯁꯦ ꯀꯃꯥꯏꯅ ꯄꯤꯊꯛꯇꯣꯏꯅꯣ ꯈꯪꯗꯦ ꯑꯣꯡꯒꯤ ꯐꯔꯝꯃꯗꯤꯅꯦ ꯁꯤꯗꯒꯤ ꯑꯣꯔꯗꯔ ꯇꯧꯔꯒ ꯄꯤꯖꯒꯗꯕꯅꯦ ꯄꯨꯝꯅꯃꯛ ꯆꯥ ꯄꯤꯅꯦ ꯆꯥ ꯀꯃꯥꯏꯅ ꯄꯤꯅꯒꯦꯁꯨ ꯈꯪꯗꯦ ꯃꯌꯥꯝ ꯑꯩ ꯆꯥ ꯄꯤꯊꯛꯀꯦ ꯍꯥꯏꯅ ꯇꯧꯕꯅꯦꯕ ꯑꯗꯣ ꯆꯥꯁꯦ ꯀꯃꯥꯏꯅ ꯄꯨꯊꯣꯛꯇꯣꯏꯅꯣ ꯈꯪꯗꯕ ꯑꯩꯁꯨ ꯑꯣ ꯄꯤꯈ꯭ꯔꯦꯅ ꯁꯨꯁꯃꯤꯇꯥ ꯑꯉꯣꯝꯅ ꯊꯦꯡꯀ꯭ꯌꯨ ꯁꯨꯁꯃꯤꯇꯥꯅ ꯆꯥ ꯄꯨꯝꯅꯃꯛ ꯄꯤꯈ꯭ꯔꯦ ꯃꯌꯥꯝꯗ ꯑꯗꯨ ꯆꯥꯒ ꯄꯨꯊꯣꯡ ꯄꯤꯒꯦ ꯑꯩꯅ ꯀꯃꯥꯏꯅ ꯄꯨꯊꯣꯡ ꯄꯤꯗꯣꯏꯅꯣ ꯈꯪꯗꯕ ꯃꯃꯤꯇꯥ ꯋꯥꯏꯝꯅ ꯕꯥꯏ ꯕꯥꯏ ꯇꯥꯏꯞꯁꯦ ꯀꯥꯏ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ ꯇꯥꯏꯞ ꯇꯧꯕꯁꯨ ꯇꯧꯅꯩ ꯆꯥꯎꯌꯦ ꯁꯨꯁꯤ ꯍꯥꯏꯔꯦ ꯄꯄꯥꯅ ꯑꯣ ꯏꯇꯥꯁꯦ ꯑꯔꯨꯝ ꯍꯧꯔꯛꯑ ꯃꯥꯜꯂꯦꯅꯦ ꯏꯇꯥ ꯌꯦꯡꯉꯨꯅꯦ ꯅꯁꯥꯗꯣ ꯌꯦꯡꯉꯨꯀꯣ ꯍꯤꯗꯥꯛ ꯍꯥꯟ ꯆꯥꯎ ꯖꯥꯡꯅ ꯑꯩꯅ ꯇꯧꯈꯤꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯅꯤꯀꯣ ꯕꯥꯏ ꯕꯥꯏ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯒꯦ ꯄꯨꯡ ꯑꯃ ꯍꯦꯜꯂꯦ ꯏꯇꯥ ꯑꯩ ꯑꯔꯨꯝ ꯍꯧꯔꯛꯑꯦ ꯀꯂꯥꯛ ꯆꯤꯡꯕ ꯌꯥꯗꯦ ꯍꯥꯏꯕ
이따이ꯁꯨ ꯑꯗꯨꯝ ꯊꯝꯅꯕ ꯇꯧꯔꯒꯦꯀꯣ. ꯀꯩꯅꯣ ꯇꯧꯔꯒꯦ. ꯌꯦꯡꯉꯨꯀꯣ ꯅꯪ ꯅꯁꯥꯗꯣ ꯃꯁꯥ ꯑꯔꯨꯝ ꯍꯧꯗꯦ ꯇꯧꯋꯤ ꯍꯥꯏꯃ ꯃꯀ꯭ꯋꯥꯛ ꯆꯤꯡ ꯌꯥꯗ꯭ꯔꯦ.